HOUKHIBA December mangagi numidangda RIMS ki Deputy Director Chief Account Officer ki quarter da bom Langsillambabu yaning daba fongdokuna RIMS OPD mamangda wakat mifam chathakre Non-Teaching Employees Welfare Association, RIMS Nurses Association, Lamphelfat, RNAL Lamsang Pigin amasung Teachers and Medical Officers Association sinduna chathakiba mifam aduda Stop bomb culture in hospital premises. Do not threaten RIMS employees who are working 24/7 for welfare of the patient and public. We condemn bomb plantation in RIMS premises. Haina thaba placard sing paiduna yaning daba utki. Wakat mifam aduda Non-Teaching Employees Welfare Association NTEWA gi President Dr. W. Ranbir Nahai Ana layengi lamda ahing nungthil naidana miyam gi thabak tawriba singda bom amadi nomai kapsin begi thabak asi lepiyu matungda asi kuma thabak asi tawbiganu haujik thokliba irang asi haurakpadegi hauna tha tare suraklaba asi fawba ahing nungthil naidana ana layeng chathaduna thawai kanna ba hotnarakpani marak asida chahi kaya RIMS asida employee masing watuna laidiba asida Prime Minister gi makhada mission requirement mode haina Prime Minister gi instruction matung ina Ministry of Health na senthang pitharakpani RIMS ta vacancy laidiba Group B amadi C gi posting asi lakliba December 15 da last date oibana instruction amagi makhada loisina ba hotnariba talak asida thokhaningda ba thongdok tholakpa asi yamna laibak thibani haina mahakna makhata na phongdokhi employees home doctors association of research superintendents sir nursing association की representative teaching की representative लोग गांधा कोई ना फंक्शन जाना तो RIMS की chief account officer की quarter दा मंगा की नुमिदांग दा मसक हम जब स्कूल बॉम लंचलंबाबुगी मतंग दनी असी association ना ngara कोइना थेंग ना पाउ सिफांगे पाउ फंग मतुंग दा ngara के पेरों दा बदि नसी कोइना association ओम सी मीटिंग पाउ मतुंग दा RIMS दा इंगनुंग ति नाइदना मयाम की patient care की प्लाबिकी दमकता वर्क तो जरिबा की hospital सिदा स्कूल बा बॉम की नोमै की culture कॉम्पिटना केयर थंग पीबी रिबसी पीबी दनाबा मयाम दा रिक्वेस्ट ऑफ जगे बरि लेना रिक्वेस्ट ऑफ जगे हाइबगी मतंग दा कोइना ngasi की मिथम से पांगुक सबनी